ꯎꯄꯥꯏ ꯂꯩꯇꯦꯍꯦ ꯉꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯩꯁꯨ ꯊꯦꯡꯅ ꯊꯣꯛꯂꯛꯑꯦ ꯊꯦꯡꯉ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯌꯥꯗꯕ ꯐꯤꯕꯝ ꯂꯩꯔꯦ ꯃꯤ ꯑꯃꯇ ꯆꯪꯉꯛꯇꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯇꯧꯕꯅꯤ ꯑꯊꯦꯡꯕꯗ ꯄꯨꯡ 12 ꯇꯥꯗꯣꯏꯅꯤ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯅ ꯑꯅꯧ ꯎꯞꯁꯟꯒꯦ ꯀꯣ ꯂꯩꯗꯅ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯦꯛ ꯉꯝꯍꯧꯗ꯭ꯔꯕ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯖꯟꯃꯤꯅꯦ ꯍꯥꯏꯔꯤꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯦꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯤꯜꯂꯛꯄꯅꯤ ꯌꯥꯝ ꯁꯥꯎ ꯌꯥꯗꯦ ꯑꯁꯤꯗꯤ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯦ ꯃꯤ ꯑꯃꯇ ꯆꯪꯉꯛꯇꯦ ꯂꯥꯏꯕꯛ ꯐꯕꯕꯨ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯤ ꯑꯃꯇ ꯆꯪꯉꯛꯇꯕ ꯋꯥꯅꯤꯗ ꯅꯨꯡꯉꯥꯏꯕ ꯃꯤ ꯆꯪꯉꯛꯇꯦꯀꯣ ꯑꯣꯏ ꯑꯃꯗꯤ ꯆꯪꯉꯛꯑꯦꯍꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯃꯥꯏꯊꯔ ꯆꯥꯛ ꯆꯥꯊꯣꯛꯑ ꯊꯣꯛꯂꯛꯏꯅꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕ ꯉꯁꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯦ ꯊꯦꯡꯉꯦ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦꯕ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯛ ꯋꯥꯈꯜꯅ ꯈꯜꯂ ꯊꯝꯕꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯅꯀꯣ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯋꯥꯈꯜꯅ ꯈꯜꯂ ꯊꯝꯕ ꯄꯣꯠꯇꯣ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯋꯥꯅꯤꯗ ꯊꯕꯛ ꯍꯜꯂꯛꯇ ꯉꯥꯏꯔꯤꯗ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯚ꯭ꯌꯨ ꯑꯃ ꯂꯩꯁꯦ ꯏꯁꯃꯥ ꯚ꯭ꯌꯨ 9 ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯑꯗꯨꯗ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯁꯦꯝ ꯅꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯁꯦ ꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯔ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯗ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯦꯡꯉꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁ ꯃꯣꯏ ꯗꯤ ꯑꯥꯏ ꯇꯧꯔ ꯂꯥꯎꯔ ꯂꯥꯛꯄꯤꯅꯦ ꯑꯊꯦꯡꯕꯗ ꯂꯝꯕꯤ ꯂꯝꯒꯥꯡꯗ ꯆꯠꯄꯤꯔꯅꯨ ꯈꯣꯠꯂꯨꯅꯨ ꯌꯨꯝ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯂꯥꯎꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯔꯥꯞꯄꯗꯤ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤꯅ ꯑꯗꯨꯝ ꯌꯨꯝ ꯌꯧꯅꯕꯗꯤ ꯂꯥꯛꯑꯦ ꯌꯨꯝ ꯂꯧꯕ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯁꯦ ꯊꯧꯕꯥꯜꯗꯗꯤ ꯂꯩꯇ꯭ꯔꯦ ꯂꯪꯊꯕꯥꯜ ꯂꯩꯅꯦ ꯑꯩꯁꯦ ꯂꯪꯊꯕꯥꯜ ꯂꯩꯅꯦ ꯑꯗꯣ ꯊꯕꯛꯁꯦ ꯈꯔ ꯂꯥꯞꯄꯗ ꯁꯨꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯕꯛꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯊꯣꯛꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯈꯣꯠꯄꯒ ꯏꯔꯨꯖ ꯃꯥꯏꯊꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯩꯁꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯃꯤꯅꯤꯠ 5 ꯉꯥꯏꯔꯦ ꯊꯦꯡꯉꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯇꯦ ꯈꯣꯠꯇꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯨꯃꯤꯠꯇꯗꯤ ꯍꯣꯏ ꯏꯗꯤꯇꯤꯡ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯣꯠꯄꯒ ꯑꯩ ꯂꯥꯏꯚ ꯊꯥꯒꯠꯄ ꯂꯥꯏꯚ ꯊꯥꯕ ꯃꯇꯝ ꯁꯪꯉꯛꯇꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯂꯥꯏꯚ ꯊꯥꯈꯤꯗꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯈꯔ ꯉꯟꯅ ꯂꯥꯏꯚ ꯀꯩꯀꯥ ꯊꯥꯒꯦ ꯈꯣꯠꯀꯦꯅ ꯈꯟꯕꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯂꯥꯏꯚ ꯊꯥꯔꯒ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯒꯤ ꯚꯤꯌꯔ ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯑꯩꯕꯨꯗꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕꯗꯣ ꯑꯂꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏꯔꯩꯖꯃꯥꯒ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯂꯤ ꯍꯋꯥꯏꯒ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯔꯣꯟꯗꯀꯣ ꯀꯨꯂꯤ ꯍꯋꯥꯏꯒ ꯃꯨꯀꯥ ꯉꯥ ꯑꯌꯥꯏꯕꯒ ꯑꯂꯨꯒ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯈꯥꯖꯤꯡꯅꯦ ꯈꯥꯃꯦꯟꯅꯦ ꯀꯩ ꯀꯩꯅꯣ ꯃꯆꯜ ꯈꯔ ꯀꯣ ꯀꯥꯡꯉꯧ ꯉꯧ ꯂꯩꯔꯝꯃꯦ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯝꯃꯦ ꯃꯊꯦꯜꯗꯤ ꯑꯍꯨꯝ ꯁꯨꯍꯜꯂꯦ ꯑꯗꯨ ꯆꯥꯔꯦ ꯆꯥꯔꯒ ꯍꯜꯂꯛꯄꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯄꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩ ꯐꯃꯨꯡ ꯆꯪꯕꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯗꯣꯛꯄꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯣꯠꯁꯦꯅꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯑꯗꯣ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯃ ꯕꯦꯔꯥꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯕꯦꯔꯥꯅꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯊꯣꯛ ꯈꯣꯠꯂꯦꯅ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯒꯤ ꯇꯥꯔꯤꯕ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥꯉꯩꯗꯁꯨ ꯌꯦꯡꯉꯨ ꯀꯨꯀꯤꯉꯩꯅ ꯆꯠꯊꯔꯛꯏꯕ ꯂꯥꯂꯣꯡ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯂꯥꯞꯅ ꯂꯩꯈꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯤꯅ ꯁꯨꯕ ꯅꯣꯝꯕꯅꯤꯅ ꯁꯨꯗꯁꯨ ꯅꯣꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯗꯕ ꯁꯨꯔ ꯅꯣꯝꯃꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯈꯣꯠꯄꯅꯤꯅ ꯑꯗꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯂꯩꯊꯣꯛꯑꯦ ꯑꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯂꯩꯌꯦ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯅꯠꯇꯦꯕ ꯖꯤꯔꯤꯁꯨ ꯃꯅꯤꯄꯨꯔꯅꯤꯀꯣ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯆꯤꯡꯉꯤꯅꯤ ꯑꯗꯣ ꯖꯤꯔꯤꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ
ꯆꯤꯡꯗ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯂꯥꯟ ꯅꯨꯡ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯏꯔꯥꯡ ꯆꯠꯊꯔꯛꯏꯕ ꯃꯣꯏꯒꯤ ꯐꯠꯇꯕ ꯂꯥꯂꯣꯡ ꯃꯌꯥꯝ ꯆꯠꯊꯔꯛꯏꯕ ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯈꯤꯇꯪꯗꯁꯨ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯣꯏ ꯌꯦꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯇꯦꯖ ꯐꯣꯔ ꯀꯩꯀꯥꯗꯨꯕꯨꯗꯤ ꯊꯥꯖꯤꯜꯂꯦ ꯊꯥꯖꯤꯟ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯑꯦꯛꯁꯟ ꯀꯩꯀꯥ ꯄꯤꯍꯟꯅꯤꯡꯉꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯑꯕ ꯀꯨꯀꯤꯁꯦ ꯃꯨꯠꯊꯠꯍꯟꯅꯤꯡꯉꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯨꯠꯀꯗ꯭ꯔꯕ ꯍꯥꯏꯕꯅꯤꯅ ꯀꯨꯀꯤꯅ ꯇꯧꯊꯣꯔꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯉ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯀꯥꯡꯕꯨꯁꯦ ꯑꯩ ꯂꯥꯟꯊꯦꯡꯅꯕꯗ ꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯃꯥꯡꯗꯀꯣ ꯁꯤꯕ ꯃꯤꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯁꯨꯝ ꯌꯦꯡ ꯂꯩꯈꯤꯗ꯭ꯔꯥ ꯁꯤꯅꯤꯗ ꯑꯗꯣ ꯑꯦꯛꯁꯟ ꯈꯔ ꯄꯤꯁꯟꯕꯤꯌꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯒꯣꯕꯔꯃꯦꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯩꯀꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯦꯛꯁꯟ ꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯨꯀꯤꯗꯣ ꯍꯥꯠꯇꯣꯛꯑꯣ ꯈꯣꯠꯂꯣ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯨꯝ ꯑꯦꯛꯁꯟ ꯑꯃ ꯄꯨꯔꯥ ꯄꯤꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯤꯀꯣ ꯅꯣꯡꯃꯗ ꯂꯣꯏ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯅꯤꯡꯉꯦ ꯀꯩꯅꯣ ꯀꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯍꯣꯂꯤꯀꯨꯇꯔ ꯅꯨꯡꯇꯔꯒꯗ ꯊꯥꯗꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯔꯣ ꯊꯨꯒꯥꯏꯌꯣ ꯄꯨꯂꯣꯏ ꯂꯣꯏꯌꯣ ꯑꯗꯣ ꯇꯧꯕꯤꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯁꯨꯝ ꯁꯣꯟꯊꯔ ꯂꯩꯒꯗ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯈꯟꯅꯤꯡꯉꯤꯁꯦ ꯀꯣ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯈꯛꯇꯪꯗꯅꯦꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤ ꯄꯤꯛꯑꯕ ꯖꯒꯥꯅꯤ ꯃꯤꯅ ꯍꯥꯏ ꯀꯣ ꯄꯤꯛꯑꯕ ꯏꯁꯇꯦꯠꯅꯤ ꯍꯥꯏ ꯑꯗꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯁꯤꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯅꯣꯡꯃꯗ ꯊꯨꯞꯆꯤꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯦꯛꯁꯟ ꯐ ꯊꯥꯗꯔ ꯇꯥꯔꯗꯤ ꯊꯨꯞꯆꯟꯕꯤꯌꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦꯅ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯛꯄ ꯆꯩꯔꯥꯛꯄꯤꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯅꯤꯄꯨꯔꯁꯤ ꯕꯦꯔꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯑꯩꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯕ ꯊꯃꯣꯏꯅꯨꯡꯒꯤ ꯑꯁꯦꯡꯕ ꯑꯆꯥꯛꯄ ꯋꯥꯍꯩꯗꯤ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕ ꯉꯝꯃꯟꯗꯦꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯊꯧ ꯑꯉꯝꯁꯤꯡꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯏꯒꯤ ꯁꯛꯇꯤꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯨꯝ ꯇꯧꯕ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯃꯣꯏꯅꯨꯡꯗꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯊꯃꯣꯏꯅꯨꯡꯗꯒꯤ ꯁꯣꯛꯑꯒ ꯍꯥꯏꯗꯣꯛꯄ ꯄꯣꯠꯁꯤꯗꯇꯪꯗꯪꯗ ꯗꯟꯗꯤ ꯄꯤꯔꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯗ ꯎ ꯂꯩꯔꯕ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤ ꯋꯥꯍꯩꯁꯤꯗꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦꯕ ꯄꯨꯂꯞ ꯄꯜꯂꯦ ꯌꯦꯡꯉꯣ ꯁꯤꯕꯨ ꯍꯥꯏꯐꯝ ꯂꯩ ꯏꯁꯥꯗꯒꯤ ꯍꯥꯏꯒꯅꯨ ꯍꯥꯏꯕꯩꯔ ꯈꯪꯗꯦ ꯄꯟꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯌꯦ ꯃꯅꯤꯄꯨꯔꯁꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯧꯕ ꯉꯝꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯇꯧꯅꯤꯡꯕꯗ ꯇꯧꯋꯤ ꯃꯥꯏ ꯃꯥꯏ ꯀꯨꯁꯤ ꯔꯥꯁꯤ ꯉꯥꯛꯇꯅꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯕꯦꯔꯥꯅꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯆꯥꯎꯈꯠꯄ꯭ꯔꯁꯨ ꯆꯥꯎꯈꯠꯇꯦ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯥꯎꯈꯠꯀꯗꯕ ꯑꯐꯕꯗ ꯆꯥꯎꯈꯠꯀꯗꯕ ꯄꯣꯠꯇꯨꯗꯤ ꯑꯐꯕ ꯋꯥꯈꯜꯗ ꯆꯥꯎꯈꯠꯄꯗꯤ ꯑꯝꯇ ꯅꯠꯇꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗ ꯑꯗꯒꯤ ꯑꯣꯛꯇꯕꯤ ꯃꯌꯥꯝꯗꯨꯗ ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯃꯒ ꯃꯤꯒꯤ ꯐꯣꯔꯦꯟꯗ ꯆꯠꯂꯤꯕ ꯄꯣꯠ ꯃꯤꯒꯤ ꯀꯩꯅꯣ ꯆꯠꯂꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝꯕꯗꯣ ꯆꯥꯎꯈꯠꯀꯗ꯭ꯔꯅ ꯈꯜꯂꯒꯅꯦ ꯐꯠꯇꯕ ꯑꯐꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤꯒꯨꯝꯕ ꯑꯣꯛꯇꯕꯤꯒꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯁꯤꯒꯨꯝꯕꯗ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯑꯣꯏꯅ ꯇꯧꯔꯦ ꯀꯣ ꯀꯨꯏꯔꯣꯏ ꯁꯤ ꯐꯤꯕꯝꯁꯦ ꯂꯩ ꯇꯥꯔꯒꯗꯤꯀꯣ ꯃꯨꯠꯀꯅꯤ ꯀꯣ ꯀꯪꯂꯩꯄꯥꯛꯁꯤꯗꯤ ꯃꯩꯇꯩ ꯃꯨꯠꯀꯅꯤ ꯃꯁꯤꯡ ꯍꯟꯊꯔꯛꯀꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯀꯩꯀꯩ ꯈꯜꯂꯤꯒꯦ ꯑꯗꯣ ꯕꯣꯠꯇ ꯑꯔꯩꯕ ꯁꯨꯝ ꯀꯃꯦꯟꯇ ꯁꯨꯝ ꯊꯥꯔꯛꯑꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕ ꯑꯩ ꯇꯧꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯨꯕꯨꯗꯤ ꯑꯩ ꯁꯨꯝ ꯐꯣꯡꯗꯣꯛꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯥꯕꯗꯕꯨꯗꯤ ꯕꯣꯔꯗꯤꯡ ꯆꯨꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯑꯁꯤꯁꯦ ꯉꯔꯥꯡꯗꯒꯤ ꯅꯍꯥꯟꯗꯒꯤ ꯄꯥꯎꯁꯦ ꯁꯨꯝ ꯇꯥꯔꯛꯄ ꯀꯥꯟꯗꯀꯣ ꯈꯤꯇꯪ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯏꯐꯕ ꯅꯤꯡꯊꯧꯖꯝ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯑꯗꯨꯅꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯁꯨꯝ ꯑꯩꯅꯁꯨ ꯀꯃꯦꯟ ꯇꯧꯅꯖꯩꯀꯣ ꯁꯨꯝ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯅꯦꯅ ꯁꯨꯝ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯏꯔꯥꯡ ꯊꯣꯛꯇꯦꯅ ꯁꯨꯝ
ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯏꯔꯥꯡ ꯊꯣꯛꯄꯗꯣ ꯀꯌꯥꯝ ꯃꯤ ꯁꯤꯃꯤꯅꯥ ꯁꯣꯛꯑꯒꯦ ꯀꯌꯥꯝ ꯏꯔꯥꯡ ꯀꯜꯂꯒꯦꯅ ꯁꯨꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯠꯇꯣ ꯁꯨꯝ ꯌꯦꯡꯕ ꯁꯨꯝ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅ ꯐꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒ ꯂꯩꯗꯅ ꯀꯣ ꯃꯍꯤꯛ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯐꯠꯇꯅꯕ ꯄꯣꯠ ꯑꯣꯏꯅ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯣꯏ ꯂꯥꯜ ꯑꯣꯏꯅ ꯏꯁꯥꯃꯛ ꯌꯥꯎ ꯐꯪꯗ꯭ꯔꯒꯁꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯋꯥꯈꯜꯗꯣ ꯑꯗꯨꯝꯕꯗꯣ ꯈꯤꯇꯪ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯛꯏꯁꯦ ꯈꯜꯂꯛꯏꯕ ꯄꯣꯠꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯊꯃꯣꯏꯅꯨꯡꯗꯒꯤ ꯆꯥꯛꯄ ꯃꯌꯥꯝꯗꯤ ꯂꯥꯛꯇꯥꯔꯒꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯁꯨ ꯈꯪꯗꯦ ꯋꯥꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯌꯦꯛꯍꯧꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯨꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯃꯤꯈꯥ ꯄꯣꯜꯂ ꯍꯤꯡꯗꯨ ꯈꯛꯀꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯏꯁꯤ ꯄꯣꯠꯁꯦꯅ ꯂꯥꯛꯀꯅꯦꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯌꯦꯜꯍꯧꯕꯤ ꯅꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯀꯣ ꯁꯤꯔꯤꯕ ꯅꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯄꯤ ꯃꯄꯥ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯒꯗꯒꯦ ꯃꯣꯏ ꯈꯛꯇꯪ ꯍꯤꯡꯍꯧꯒꯗ꯭ꯔꯥ ꯍꯤꯡꯕ ꯌꯥꯔꯣꯏꯀꯣ ꯃꯩꯇꯩ ꯃꯆꯥ ꯈꯨꯟꯅꯥꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯁꯤꯁꯦ ꯂꯩꯕꯅ ꯃꯣꯏꯁꯨꯀꯣ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯉꯝꯃꯤꯕꯅꯤ ꯑꯗꯨꯅ ꯀꯩ ꯇꯥꯔꯦ ꯃꯣꯏ ꯃꯄꯤ ꯃꯄꯥ ꯑꯣꯏ ꯉꯝꯃꯤꯗꯣ ꯃꯄꯤ ꯃꯄꯥ ꯑꯣꯏꯍꯜꯂꯛꯏꯕ ꯄꯣꯠꯁꯦ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯕ ꯃꯤ ꯈꯨꯟꯅꯥꯏ ꯃꯌꯥꯝꯁꯤꯅ ꯑꯣꯏꯍꯜꯂꯛꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯈꯨꯟꯅꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯣꯛꯄ ꯌꯥꯗꯦ ꯁꯤꯕ ꯌꯥꯗꯦ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗ ꯀꯅꯥꯅ ꯂꯥꯟꯗꯥꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯟꯊꯦꯡꯅꯒꯗꯕꯁꯦ ꯃꯣꯏ ꯈꯛꯇꯪ ꯊꯦꯡꯅꯕ ꯌꯥꯗꯦ ꯄꯋꯥꯔꯗ ꯑꯩꯅ ꯄꯥꯏꯔꯤꯕꯅꯤ ꯑꯩꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏ ꯄꯤꯊꯕ ꯉꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯇꯕꯁꯤꯡꯅꯤ ꯃꯥ ꯈꯛꯇꯪ ꯃꯩꯇꯩꯅꯦꯅ ꯃꯥ ꯍꯌꯦꯡ ꯈꯛꯇꯪ ꯍꯤꯡꯍꯧ ꯌꯥꯒꯗ꯭ꯔꯣ ꯌꯦꯜꯍꯧꯃꯤꯅꯤ ꯑꯩ ꯃꯩꯇꯩ ꯃꯆꯥꯅꯦꯅ ꯈꯤꯇꯪ ꯍꯤꯡꯍꯧ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯨꯠꯈ꯭ꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅꯗꯒꯤ ꯕꯤꯍꯥꯔ ꯃꯆꯥ ꯑꯃꯅ ꯑꯂꯨ ꯕꯣꯔꯥ ꯊꯥꯡꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯊꯤꯅ ꯅꯣꯛꯅꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯃꯥ ꯅꯣꯛꯅꯅꯤꯀꯣ ꯃꯥ ꯀꯔꯤꯝꯇ ꯀꯥꯟꯅꯍꯧꯃꯣꯏ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯗꯣ ꯃꯥꯒꯤ ꯃꯤꯡꯆꯠꯁꯨ ꯍꯟꯊꯔꯛꯀꯅꯤ ꯃꯄꯤ ꯃꯄꯥꯁꯨ ꯑꯣꯏ ꯌꯥꯔꯣꯏ ꯃꯥ ꯃꯤꯅꯥꯏꯗꯒꯤ ꯍꯦꯟꯅ ꯊꯤ ꯑꯣꯏꯅ ꯆꯥ ꯂꯩꯍꯧꯅꯤ ꯍꯥꯏꯕ ꯀꯣ ꯑꯗꯨ ꯀꯥꯎꯗꯕ ꯐꯩ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯑꯗꯨꯅ ꯑꯗꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯣ ꯌꯥꯏꯐꯕ ꯅꯤꯡꯊꯧꯖꯝ ꯀꯣ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯈꯤꯇꯪ ꯉꯁꯤꯗꯤꯀꯣ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯊꯃꯣꯏꯅꯨꯡ ꯈꯤꯇꯪ ꯆꯥꯛꯄ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯊꯃꯣꯏꯗꯒꯤ ꯆꯥꯛꯄ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯀꯩꯅꯣ ꯂꯥꯟꯗ ꯊꯦꯡꯅ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯀꯣ ꯍꯤꯡꯕ ꯌꯥꯗꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇꯪ ꯈꯟꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯁꯨꯔ ꯅꯣꯝꯃꯤꯅ ꯑꯩꯈꯣꯏ ꯁꯨꯗ ꯅꯣꯝꯗꯕꯗꯤ ꯌꯥꯗꯦꯀꯣ ꯂꯥꯟ ꯊꯦꯡꯅꯔꯤꯅꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯆꯥꯗꯕ ꯌꯥꯗꯦ ꯑꯩ ꯑꯉꯝꯕ ꯈꯤꯇꯪꯗꯁꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯃꯈꯥꯏ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯅꯥ ꯑꯣꯏꯅ ꯑꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯊꯣꯛꯑꯒ ꯇꯥꯔꯒꯗꯤꯀꯣ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯁꯦ ꯄꯨꯟꯅ ꯁꯛꯇꯝ ꯑꯃ ꯂꯦꯞꯄ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯨꯝꯕ ꯊꯧꯅꯥꯁꯤꯃ ꯎꯠꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯎꯠꯊꯣꯛꯇꯕ ꯑꯩꯈꯣꯏ ꯕꯦꯔꯥꯅꯤꯀꯣ ꯁꯤ ꯋꯥꯍꯩꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯁꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯍꯟꯊꯅ ꯌꯦꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯛꯅꯕ ꯀꯜꯂꯤꯕꯁꯦ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤꯀꯣ ꯁꯤꯡꯗꯤ ꯀꯧꯅꯒꯨꯝꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯁꯥ ꯁꯅꯁꯤꯡ ꯍꯥꯏ ꯏꯁꯥ ꯀꯣ ꯑꯗꯒꯤ ꯌꯥꯏꯐꯕ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯕꯦꯔꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯇꯤ ꯄꯨꯟꯅ ꯍꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯄꯨꯔ ꯕꯦꯔꯥꯅꯤ ꯑꯩꯅ ꯁꯤ ꯋꯥꯍꯩꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯕꯦꯔꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯅꯤ ꯑꯩ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯇꯩ ꯇꯥꯏꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯦ ꯁꯤꯁꯤꯅꯦꯕ ꯕꯦꯔꯥ ꯀꯥꯏꯁꯦ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯣ ꯑꯗꯒꯤ ꯃꯤ ꯑꯃ ꯀꯩꯅꯣ ꯂꯩꯀꯥꯏ ꯑꯃꯗ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯊꯧꯁꯥꯗꯕ ꯃꯤꯁꯦ ꯁꯤ ꯃꯩꯇꯩ ꯑꯗꯒꯤꯀꯣ ꯃꯕꯨꯛ ꯆꯦꯜꯁꯦ ꯆꯥꯎꯕ ꯁꯥꯕꯁꯨꯀꯣ ꯃꯩꯇꯩ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯃꯤꯅꯅꯦ ꯃꯥꯡꯖꯕꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩꯑꯅ ꯇꯧ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯇꯪꯒꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯐꯝ ꯊꯣꯛꯑꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯀꯣ ꯍꯣꯏ ꯖꯥꯇꯤ ꯐꯨꯔꯨꯞꯄꯨꯗꯤ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝ ꯌꯥꯎꯅ ꯑꯩꯒꯤ ꯂꯥꯏꯐꯇꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯐꯨꯔꯨꯞ ꯑꯃ ꯁꯦꯝꯕꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯔꯝꯗꯤꯀꯣ
ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯈꯨꯟꯅꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯉꯥꯛꯇ ꯇꯥꯏꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯊꯧꯕꯥꯜꯗ ꯉꯁꯤ ꯐꯠꯇꯕ ꯑꯃꯅ ꯋꯥꯔꯤꯅꯤꯀꯣ ꯋꯥꯔꯤꯅꯤ ꯐꯠꯇꯕ ꯃꯤ ꯐꯠꯇꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯐꯠꯇꯕꯗꯨꯅ ꯁꯪꯒ ꯃꯌꯥꯝ ꯆꯥꯎꯔꯦ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯌꯦꯕ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯦꯕ ꯇꯧꯕ ꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯣꯛꯑꯝꯃꯦ ꯃꯥꯅ ꯑꯄꯥꯝꯕ ꯈꯣꯠꯄ ꯋꯥꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯖꯦꯟꯗ ꯂꯩꯀꯥꯏꯗ ꯐꯥꯖꯤꯜꯂ ꯊꯝꯒꯅꯦꯕꯀꯣ ꯊꯝꯃꯤꯀꯥꯟꯗ ꯈꯔ ꯂꯩꯔꯒ ꯑꯆꯧ ꯑꯁꯥꯡꯅꯤꯅ ꯃꯥꯁꯦ ꯖꯦꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯃꯥ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯦꯕ ꯀꯣ ꯃꯥꯡꯍꯧꯔꯤꯁꯦ ꯇꯣꯜꯂꯕ ꯏꯃꯨꯡꯗꯨ ꯈꯛꯇꯪꯗꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯑꯇꯣꯞꯄ ꯊꯧꯕꯥꯜꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯑꯇꯣꯞꯄ ꯖꯒꯥꯗ ꯀꯛꯆꯤꯡꯗ ꯑꯣꯏꯔꯣ ꯏꯝꯐꯥꯜꯗ ꯑꯣꯏꯔꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯥꯔꯅꯦꯕ ꯈꯕꯔ ꯄꯥꯎꯗ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯈꯕꯔꯗ ꯄꯥꯔ ꯌꯦꯡꯉ ꯑꯦꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯕꯥꯜꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯏꯖꯠ ꯇꯦꯟꯁꯟ ꯄꯤꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯤ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯌꯥꯝ ꯆꯪꯗꯅ ꯊꯨꯒꯥꯏꯔꯤ ꯄꯨꯂꯤꯁꯇ ꯁꯦꯟꯅꯈꯔꯦ ꯂꯣꯏꯔꯦꯗ ꯄꯦꯜꯂꯤꯗ ꯍꯥꯏꯅ ꯂꯩꯊꯣꯛꯑꯅꯤ ꯁꯤ ꯀꯔꯤꯅꯣ ꯍꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯩꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯊꯧꯕꯥꯜꯗ ꯊꯣꯛꯏꯕ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯐꯠꯇꯕ ꯃꯥꯗꯣ ꯀꯟꯈꯠꯄꯒꯤ ꯃꯍꯨꯠꯇꯅꯦ ꯑꯋꯥꯕ ꯇꯥꯏ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗ ꯑꯣꯏꯒꯦꯔꯥ ꯏꯝꯐꯥꯜꯗ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯊꯧꯕꯥꯜꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯁꯨꯝ ꯀꯟꯈꯠ ꯂꯩꯇꯥꯥꯔꯒꯗꯤꯅꯦ ꯅꯣꯏ ꯂꯩꯀꯥꯏꯗꯁꯨꯅꯦ ꯊꯣꯛꯂꯛꯀꯅꯦꯕ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯄꯗꯨꯁꯨꯅꯦ ꯑꯗꯨꯝ ꯀꯟꯈꯠꯂ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ ꯃꯊꯪꯒꯤ ꯈꯨꯜ ꯑꯅꯧꯕ ꯑꯝꯗ ꯊꯣꯛꯄ ꯀꯥꯟꯗꯁꯨꯅꯦ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯀꯟꯈꯠꯂ ꯂꯩꯒꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯃꯁꯦꯟꯅ ꯀꯟꯈꯠꯍꯜꯂꯒꯅꯦ ꯑꯗꯨꯝ ꯊꯣꯛꯍꯟꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯤ ꯐꯠꯇꯕ ꯑꯃ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯣ ꯌꯥꯗꯦ ꯂꯝ ꯈꯨꯗꯤꯡꯒꯤ ꯈꯨꯜꯂꯣꯟꯅꯕ ꯂꯝ ꯈꯨꯗꯤꯡꯒꯤꯅꯦ ꯄꯨꯝꯅꯃꯛꯅꯅꯦ ꯌꯥꯗꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯆꯠꯂꯤꯕ ꯃꯥꯒꯤ ꯂꯤꯆꯠ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯤꯗꯣ ꯃꯥꯁꯦ ꯂꯩꯀꯥꯏꯗꯩ ꯅꯠꯇꯦ ꯃꯩꯇꯩ ꯐꯨꯔꯨꯞꯇꯒꯤꯅꯦ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯃꯨꯊꯠꯀꯗꯕꯅꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯆꯞ ꯃꯥꯟꯅ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯐꯣꯔ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯔꯦꯞ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯍꯨꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯍꯥꯠꯄ ꯑꯣꯏꯒꯦꯔꯥ ꯊꯣꯛꯂꯛꯑꯣꯏꯕ ꯀꯣ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯛꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗꯨꯅꯦ ꯃꯊꯧ ꯇꯥꯏ ꯂꯤꯡꯖꯦꯜ ꯍꯦꯛ ꯃꯥꯟꯅꯔꯕ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯗꯤꯡꯃꯛ ꯃꯤꯇꯩ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯖꯩ ꯂꯤꯡꯖꯦꯜ ꯍꯦꯛ ꯃꯥꯟꯅꯔꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯍꯨꯔꯥꯜꯂꯝꯃꯦꯕ ꯑꯩ ꯉꯁꯤ ꯍꯨꯔꯥꯜꯂꯝꯕꯁꯦ ꯑꯩꯒꯤ ꯁꯪꯒ ꯃꯌꯥꯝ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯆꯪꯉꯒ ꯑꯩ ꯂꯩꯀꯥꯏ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯦꯕ ꯑꯩ ꯖꯦꯜ ꯃꯅꯨꯡ ꯆꯪꯉꯤꯅꯦꯕ ꯐꯨꯔꯒꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗ ꯊꯥ ꯑꯃ ꯐꯥꯔꯛꯄꯗꯗꯤ ꯑꯩꯒꯤ ꯁꯪꯒ ꯄꯪꯒꯅ ꯑꯩ ꯂꯧꯊꯣꯛꯑꯒꯅꯦ ꯑꯩ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯅꯦꯕ ꯑꯗꯨꯅꯦ ꯊꯥ ꯑꯃ ꯂꯩꯔꯀꯥꯟꯗꯅꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯂꯩꯀꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯇꯥꯟꯊꯣꯛꯈꯤꯕꯅꯦ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯂꯣꯏꯈꯤꯅꯦꯕ ꯑꯗꯨꯝ ꯃꯍꯨꯠꯇ ꯑꯩ ꯂꯩꯀꯥꯏꯗ ꯇꯥꯟꯊꯣꯛꯏꯅꯦ ꯂꯩꯀꯥꯏꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯒꯤ ꯃꯄꯨꯟꯁꯤꯗꯣ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗꯒꯤ ꯏꯟꯊꯣꯛꯈꯤꯕ ꯂꯧꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯁꯤꯕꯩ ꯇꯟꯖꯟꯈꯤꯕ ꯃꯥꯕꯨ ꯑꯃꯨꯛ ꯃꯨꯊꯠꯈꯤꯕ ꯃꯗꯨꯒꯨꯝꯕꯩ ꯍꯛ ꯆꯥꯛ ꯄꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯇꯩ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯏꯔꯒꯦꯜ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯟꯊꯦꯡꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯊꯧ ꯇꯥꯔꯤꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯀꯣ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯆꯔꯥ ꯍꯦꯜꯂꯒꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯇꯥꯔꯒꯗꯤ ꯑꯁ ꯃꯥꯁꯦ ꯆꯔꯥ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯌꯨꯝꯊꯪꯅꯕꯗꯨꯅ ꯆꯥꯛ ꯆꯥꯏꯌꯦ ꯑꯗꯨꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏꯇꯪ ꯋꯥꯔꯤ ꯂꯤꯔꯒ ꯇꯣꯛꯑꯒꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈꯤꯗꯨꯅꯦ ꯃꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯆꯥꯛ ꯆꯥꯗꯕ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯃ ꯂꯩꯗꯣꯏꯅꯦ ꯋꯥꯅꯀꯣ ꯊꯕꯛꯅ ꯑꯩ ꯌꯨꯝꯊꯪꯅꯕꯗꯨꯅ ꯆꯥꯛ ꯆꯥ ꯑꯁ ꯃꯥꯏ ꯆꯔꯥ ꯍꯦꯜꯂꯦ ꯁꯨꯕꯗꯤ ꯅꯣꯡꯃꯗꯤ ꯇꯟꯗꯅ ꯇꯧꯔꯒ ꯂꯩꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯇꯩ ꯈꯨꯟꯗꯨꯅ ꯃꯌꯥꯝ ꯑꯩ ꯎꯁꯤꯜꯂꯛ ꯇꯥꯔꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯄꯣꯠꯇꯣ ꯃꯑꯣꯡ ꯇꯥꯅ ꯗꯟꯕꯤꯅꯦꯕ ꯅꯪꯒꯤ ꯌꯨꯝꯊꯪꯅꯕꯗ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯒ ꯅꯪꯅ ꯅꯊꯤꯕꯣꯡ ꯆꯥꯔꯒ ꯅꯪꯅ ꯌꯦꯡꯂꯩꯔꯒ ꯅꯣꯡꯅꯔꯒ ꯃꯥ ꯁꯨꯅꯤꯡꯗꯕꯩ ꯈꯣꯠꯄꯩ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯅꯪꯅ ꯆꯤꯡꯈꯠꯄꯤꯔꯒ ꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯑꯗꯨꯝ ꯐꯤꯕꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯑꯃꯇꯅ ꯍꯥꯏꯔꯒꯅꯦ ꯄꯨꯂꯞ ꯋꯥꯔꯝꯃꯤꯟꯅꯅꯦꯕ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯣ ꯈꯨꯟꯅꯥꯏꯗ ꯁꯦꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯁꯤꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯩ ꯃꯩꯇꯩ ꯈꯛꯇꯪ ꯄꯜꯂꯦꯅ ꯃꯌꯥꯝ ꯖꯥꯇꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯟꯊꯅ ꯑꯝꯇ ꯎꯕꯒꯤ ꯍꯨꯟꯕꯒꯤ ꯑꯝꯇ ꯂꯩꯇꯦ ꯃꯤꯒꯤ ꯖꯥꯇꯤ ꯍꯨꯟꯐꯝ ꯊꯣꯛꯇꯦ ꯑꯩ ꯃꯩꯇꯩꯅꯤꯀꯣ ꯏꯁꯥꯃꯛꯀꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯅꯦꯕ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛꯇꯤ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯌꯨꯝ ꯀꯩ ꯂꯩꯇꯕ ꯏꯁꯥ ꯏꯁꯥꯒꯤ ꯂꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯦ
ꯂꯩꯐꯝ ꯆꯥꯗꯕ ꯑꯗꯨꯝꯅ ꯂꯩꯔꯤꯅꯦꯕꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤ ꯐꯨꯔꯨꯞꯉꯩꯁꯤꯅꯅꯦ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯌꯦꯜꯍꯧꯃꯤꯅꯦꯅ ꯂꯩꯔꯤꯅꯦꯕꯀꯣ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯇꯥꯕꯁꯦ ꯌꯦꯡꯉ ꯂꯩꯔꯤꯅꯦ ꯑꯗꯣ ꯃꯣꯏꯗꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯑꯗꯣ ꯃꯣꯏꯗ ꯊꯣꯛꯂꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯦꯡ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯈꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯐꯨꯔꯨꯞ ꯃꯥꯟꯅꯗꯦ ꯖꯥꯇꯤ ꯃꯥꯟꯅꯗꯦꯅꯅꯦ ꯍꯟꯊꯅꯗꯤ ꯑꯗꯨꯃꯥꯏꯅꯗꯤꯅꯦ ꯇꯧꯅꯒꯨꯝꯁꯤꯀꯣ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯅꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯅꯦ ꯂꯥꯟꯊꯦꯡꯅꯩꯁꯤꯅꯅꯦ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯣꯇꯣꯁꯤꯡꯁꯦ ꯃꯤꯅ ꯃꯠꯇꯅꯕꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯆꯤꯟꯇꯪ ꯍꯥꯏꯔꯒꯅꯦꯀꯣ ꯂꯥꯎꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯗ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ ꯖꯥꯇꯤ ꯃꯌꯥꯝ ꯇꯥꯏ ꯑꯩ ꯐꯨꯔꯨꯞꯁꯤꯅ ꯀꯕꯨꯏꯅꯤ ꯑꯩ ꯐꯨꯔꯨꯞꯁꯤꯅ ꯇꯥꯡꯈꯨꯜꯅꯤ ꯑꯩ ꯐꯨꯔꯨꯞꯁꯤꯅ ꯄꯥꯡꯒꯜꯅꯤ ꯑꯩ ꯐꯨꯔꯨꯞꯁꯤꯅ ꯃꯩꯇꯩꯅꯤ ꯑꯩꯗꯤ ꯍꯤꯟꯗꯨꯗ ꯆꯠꯄꯅꯤꯅ ꯑꯗꯨ ꯐꯤꯕꯝꯗ ꯂꯩꯊꯣꯛꯅ ꯂꯩꯇꯥꯥꯔꯒꯗꯤꯅꯦ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯍꯤꯟꯗꯨꯁꯨꯅꯦ ꯍꯤꯟꯗꯨꯁꯨ ꯂꯩ ꯌꯥꯔꯣꯏ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯃꯨꯠꯂꯛꯑꯕꯀꯣ ꯑꯇꯩ ꯖꯥꯇꯤꯁꯨ ꯑꯗꯨꯝ ꯃꯨꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯝꯗꯤ ꯀꯥꯎꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯁꯔꯨꯛꯇꯤꯀꯣ ꯆꯞ ꯃꯥꯟꯅꯅꯀꯣ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯀꯣ ꯀꯥꯔꯟ ꯇꯥꯔꯛꯏꯕ ꯄꯣꯠꯁꯤꯗꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯜꯂꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯈꯜꯂꯣ ꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯈꯛꯇꯪ ꯄꯨꯔꯥ ꯕꯦꯔꯥ ꯑꯣꯏꯕ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯌꯥꯗꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯂꯨꯄꯥ 10 ꯄꯤꯔꯒꯀꯣ ꯄꯨꯂꯞꯇ ꯑꯣꯏꯁꯨ ꯆꯥ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯃꯍꯩꯗꯅꯦꯀꯣ ꯂꯨꯄꯥ 10 ꯄꯤꯔꯗꯤꯅꯦ ꯌꯥꯗꯕ ꯂꯩꯇꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯈꯜꯂꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗꯤ ꯄꯤꯁꯟꯕꯤꯔꯛꯑꯣ ꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯄꯤꯁꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯇꯦꯟꯁꯟ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯊꯃꯣꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯗꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨꯀꯣ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯦ ꯆꯤꯡꯉꯤ ꯖꯒꯥꯁꯤꯗꯀꯣ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯉꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯒꯦꯔꯥ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯒꯦꯔꯥ ꯃꯔꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯃꯐꯝꯗ ꯇꯥꯕ ꯉꯥꯛꯇꯅꯤꯀꯣ ꯇꯥꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨꯀꯣ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯁꯤ ꯈꯛꯇꯗ ꯅꯠꯇꯦꯀꯣ ꯃꯩꯇꯩ ꯇꯥꯔꯤꯁꯦꯀꯣ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯃꯌꯥꯝ ꯇꯥꯔꯦꯕ ꯑꯁꯥꯝꯗ ꯑꯣꯏꯔꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯔꯣ ꯖꯤꯔꯤꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯐꯨꯔꯨꯞꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯒꯤꯅꯦ ꯖꯥꯇꯤ ꯃꯌꯥꯝꯒꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎꯉꯩꯁꯦ ꯇꯥꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯪ ꯅꯠꯇꯦ ꯇꯥꯔꯤꯁꯦ ꯑꯗꯣ ꯅꯣꯏ ꯃꯩꯇꯩꯅ ꯑꯋꯥꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅꯦꯅ ꯌꯦꯡ ꯂꯩꯕ ꯄꯣꯠꯇꯨꯗꯤ ꯇꯧꯒꯅꯨ ꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯇꯣꯛꯈ꯭ꯔꯣ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯗ ꯇꯥꯕ ꯑꯣꯏꯔꯝꯃꯣ ꯄꯥꯉꯜꯒꯤꯁꯨ ꯑꯁꯥꯝꯗ ꯇꯥꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯀꯁꯥꯔꯗ ꯇꯥꯕ ꯌꯥꯎꯔꯤ ꯑꯗꯩ ꯖꯤꯔꯤꯗ ꯇꯥꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗ ꯋꯥꯔꯤꯅꯤ ꯀꯨꯀꯤꯒ ꯄꯥꯡꯒꯟꯒ ꯈꯠꯅꯔꯦꯅ ꯈꯜꯂꯣ ꯄꯥꯡꯒꯟ ꯇꯈꯠꯇꯅ ꯁꯤꯔꯦ ꯍꯥꯠꯂꯦ ꯈꯣꯠꯂꯦ ꯀꯨꯀꯤꯅ ꯑꯗꯒꯤ ꯑꯁꯥꯝꯗꯁꯨ ꯖꯤꯔꯤꯗꯁꯨ ꯍꯥꯠꯂꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯁꯨ ꯑꯁꯥꯝ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯕ ꯃꯌꯥꯝꯗꯨꯅ ꯌꯦꯡ ꯂꯩꯔꯒꯗꯤ ꯅꯣꯏ ꯀꯩ ꯐꯥꯎꯒꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡ ꯂꯩꯇꯥꯥꯔꯒꯗꯤ ꯅꯣꯏ ꯀꯔꯤ ꯐꯥꯎꯒꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯅꯣꯏ ꯈꯜꯂꯨ ꯀꯣ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯧꯕꯨꯏꯁꯤꯡ ꯃꯌꯥꯝ ꯇꯥꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯀꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯣ ꯃꯅꯤꯄꯨꯔꯗꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯪ ꯇꯥꯕ ꯅꯠꯇꯦ ꯅꯣꯏ ꯇꯥꯡꯈꯨꯜ ꯈꯛꯇꯪ ꯇꯥꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯉꯤꯕ ꯖꯒꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯇꯥꯔꯝꯒꯅꯤ ꯅꯣꯏ ꯀꯕꯨꯏꯒꯤꯁꯨ ꯀꯩꯅꯣꯒꯤꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯖꯥꯇꯤ ꯃꯍꯤꯡ ꯂꯣꯏ ꯇꯥꯔꯝꯒꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯀꯣ ꯃꯅꯤꯄꯨꯔ ꯂꯣꯟ ꯂꯣꯟꯕ ꯀꯣ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯂꯣꯏ ꯇꯥꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯈꯔꯒꯗꯤ ꯇꯥꯟꯅꯁꯤ ꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯀꯩ ꯋꯥꯔꯧꯕ ꯂꯩꯒꯦ ꯑꯩꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯀꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯈꯔ ꯁꯣꯛꯄꯅꯤꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯣꯏꯅ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯍꯩꯗꯨ ꯍꯥꯏꯗꯣꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕꯤꯗꯦ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯊꯠꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯀꯩꯀꯩ ꯃꯊꯦꯜ ꯎꯅꯕꯤꯔꯒꯦ ꯀꯩꯀꯩ ꯆꯥꯕꯤꯔꯒꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯩ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯕ ꯄꯣꯠ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯔꯥꯡ ꯊꯣꯛꯏꯀꯣ ꯏꯔꯥꯡꯁꯦ
ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯟꯇꯤꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯂꯧꯃꯤꯁꯤꯡ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯀꯣ ꯈꯨꯖꯦꯟ ꯇꯤꯟꯅꯗꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯁꯤꯇꯪ ꯊꯧꯒꯜ ꯌꯥꯏꯐꯕ ꯑꯝꯇꯪ ꯄꯣꯔꯛꯑꯣ ꯁꯤꯅꯤ ꯏꯃꯥꯟꯅꯕ ꯌꯥꯏꯐꯔꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯅꯦ ꯈꯔ ꯈꯔ ꯊꯥꯔꯛꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩ ꯀꯣ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯀꯃꯦꯟ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤꯀꯣ ꯑꯩꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯤꯕ ꯈꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯀꯣ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯕꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯔ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯈꯤꯇꯪ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯤꯄꯨꯔꯗ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯏꯔꯥꯡ ꯊꯣꯛꯏꯁꯦꯀꯣ ꯖꯤꯔꯤꯗꯁꯨ ꯊꯣꯛꯑꯦ ꯖꯤꯔꯤ ꯅꯠꯇꯕ ꯑꯁꯥꯝꯗꯁꯨ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯀꯣ ꯀꯨꯀꯤꯁꯨ ꯇꯥꯔꯝꯒꯅꯤ ꯑꯗꯨꯝ ꯇꯥꯕꯅꯤꯀꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯣ ꯁꯨꯝ ꯌꯦꯡꯊꯤꯅꯔꯒ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯁꯨꯝ ꯈꯜꯂꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯍꯩ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯑꯊꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯂꯩꯕ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒ ꯑꯩꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯀꯩ ꯇꯧꯕꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯩ ꯈꯤꯇꯪ ꯈꯟꯊꯔꯒ ꯈꯤꯇꯪ ꯕ꯭ꯔꯦꯛꯇꯤ ꯐꯥꯔꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯃꯌꯥꯝ ꯂꯩ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯦꯝ ꯀꯣ ꯃꯌꯥꯝꯒꯤ ꯍꯥꯏꯅꯤꯡꯕ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯈꯔ ꯈꯔ ꯄꯤꯊꯕꯤꯔꯛꯑꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯦꯞꯀꯦ ꯃꯌꯥꯝꯀꯣ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛꯇꯣ ꯀꯩꯝ ꯆꯥꯗꯕꯤꯗꯅꯦ ꯑꯩꯀꯣ ꯈꯤꯇꯪ ꯊꯝꯃꯣꯏꯉꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩ ꯇꯂꯞ ꯑꯃꯗꯤ ꯆꯥꯒꯦ ꯃꯌꯥꯝꯗꯤ ꯕ꯭ꯔꯦꯛ ꯂꯧꯕ ꯑꯣꯏꯅꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯩꯀꯩ ꯂꯩ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩ ꯏꯟꯇꯔꯇꯦꯟꯃꯦꯟ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯇꯂꯞ ꯆꯥꯏ ꯇꯂꯞ ꯑꯃ ꯊꯤꯖꯤꯜꯂꯛꯀꯦ ꯑꯗꯣ ꯑꯩ ꯇꯂꯞ ꯊꯤꯖꯤꯜꯂꯛꯑꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯗꯣ ꯀꯃꯦꯟꯗ ꯊꯥꯖꯟꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯏꯗꯅ ꯃꯌꯥꯝ ꯀꯣ ꯑꯣꯀꯦ ꯗꯟ ꯇꯂꯞ ꯆꯥꯒꯦ ꯇꯂꯞ ꯁꯦꯠꯂꯤꯅꯤ ꯑꯩ ꯅꯥꯀꯟꯗꯀꯣ ꯇꯂꯞ ꯁꯦꯠꯂꯤꯅꯤ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯇꯕꯁꯤꯅꯦ ꯑꯩꯅ ꯈꯣꯏꯗꯧꯒ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯉꯁꯤꯗꯤꯀꯣ ꯀꯃꯦꯟ ꯈꯔ ꯊꯥꯖꯟꯕꯤꯔꯛꯑꯣ ꯂꯥꯏꯐꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯛꯑꯦ ꯌꯦꯡꯒꯦꯀꯣ ꯂꯥꯏꯐ ꯊꯥꯏꯁꯦ ꯄꯨꯡ 11:03 ꯆꯠꯂꯛꯑꯦ ꯃꯤ 18 ꯈꯛꯇꯪꯅꯤ ꯂꯩꯔꯤꯁꯦ ꯃꯤ ꯇꯔꯥꯇꯔꯨꯛ ꯂꯩꯔꯝꯕ ꯇꯔꯥꯇꯔꯨꯛ 34 ꯂꯩꯔꯝꯃꯗꯤ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯀꯥꯝꯕꯨꯗꯤ ꯂꯥꯛꯏꯅꯦ ꯊꯕꯛꯄꯨꯗꯤ ꯋꯥꯔꯨꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯂꯥꯏꯐꯀ ꯑꯝꯇ ꯐꯪꯗꯦ ꯂꯥꯏꯐꯁꯤ ꯈꯔ ꯈꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯐ ꯌꯥꯎꯗꯕꯁꯦꯀꯣ ꯐꯥꯒꯤ ꯇꯥꯕ ꯑꯃ ꯇꯧꯋꯦ ꯂꯥꯏꯐ ꯈꯔ ꯈꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯂꯥꯏꯐ ꯈꯔ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯗꯤꯀꯣ ꯂꯥꯏꯐ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯐꯁꯦ ꯉꯔꯥꯡꯐꯥꯎꯗꯤ ꯑꯗꯨꯝ ꯐꯪꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯑꯩꯁꯦ ꯏꯟꯊꯤꯉꯥꯏ ꯊꯥꯗꯦ ꯍꯟꯗꯛꯇꯤꯀꯣ ꯑꯩꯗꯤ ꯅꯧꯅ ꯍꯥꯞꯀꯠꯂꯛꯇ ꯉꯥꯏꯅꯤꯀꯣ ꯂꯥꯏꯐ ꯏꯟꯊꯤꯉꯥꯏ ꯊꯥꯗꯦ ꯂꯥꯏꯐꯁꯦ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯐꯣꯡꯗꯣꯛꯅꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩ ꯂꯥꯏꯐꯇ ꯆꯪꯕ ꯀꯥꯟꯗ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯑꯗꯨꯝ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯀꯣ ꯂꯩꯗꯅ ꯇꯣꯝꯕ ꯅꯪꯕꯨ ꯄꯥꯟ ꯆꯥꯔꯕ꯭ꯔꯣ ꯑꯦ ꯑꯩ ꯄꯥꯟ ꯆꯥꯗ ꯂꯩꯗꯅꯀꯣ ꯋꯥꯔꯤꯗꯨꯀꯣ ꯑꯗꯨ ꯇꯧꯁꯟꯕꯤꯔꯤ ꯑꯗꯣ ꯂꯩꯅ ꯀꯔꯤꯅꯣꯅꯦꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯀꯃꯦꯟ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯦ ꯂꯦꯞꯈ꯭ꯔꯦꯕ ꯌꯥꯏꯐꯕ ꯅꯤꯡꯊꯧꯖꯝꯅ ꯊꯥꯔꯝꯕ ꯀꯃꯦꯟꯗꯒꯤ ꯃꯇꯨꯡ ꯏꯀꯥ ꯁꯅꯥ ꯁꯤꯡ ꯍꯥꯏꯔꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯁꯤꯅꯦ ꯑꯩꯅ ꯀꯃꯦꯟꯁꯦ ꯊꯥꯔꯛꯏꯕ ꯃꯤꯁꯦ ꯑꯩꯅ ꯌꯦꯡꯕꯗ ꯃꯤ ꯑꯅꯤ ꯈꯛꯇꯪꯅꯤ ꯀꯃꯦꯟ ꯊꯥꯕꯤꯔꯝꯃꯤꯁꯦ ꯑꯇꯩ ꯁꯪꯉꯩꯕ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯡꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯩꯒꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯕꯔ ꯀꯥꯡꯕꯨꯀꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯆꯨꯝꯗꯕ ꯑꯟꯁꯞꯁꯀ꯭ꯔꯥꯏꯕꯔꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯏꯕꯥꯏ ꯅꯣꯡꯗꯝꯕ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯈꯜꯂꯕ ꯆꯠꯈ꯭ꯔꯕ ꯂꯥꯞꯅ ꯂꯦꯡꯖꯦꯜꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣ ꯅꯣꯡꯗꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯁꯨ ꯑꯩ ꯇꯂꯞ ꯆꯦꯟꯒꯦ ꯇꯧꯕꯅꯤ ꯇꯂꯞꯇꯤ ꯆꯦꯜꯂꯦ ꯑꯩꯒꯤ ꯇꯂꯞꯀꯨꯝꯕꯗꯤ ꯇꯂꯞꯀꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯩꯀ꯭ꯔꯨ ꯃꯆꯥ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯩꯀ꯭ꯔꯨ ꯃꯆꯥ ꯆꯥꯔ ꯂꯦꯜꯂꯒ ꯋꯥꯔꯤ ꯇꯧꯒꯦ ꯇꯧꯕꯅꯦ ꯍꯩꯀ꯭ꯔꯨ ꯃꯆꯥ ꯂꯣꯏꯈꯔꯦ
ꯇꯂꯞ ꯆꯥꯁꯤꯜꯂꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯀꯃꯦꯟ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒꯦ ꯑꯗꯣ ꯁꯨꯝ ꯂꯥꯏꯛꯇꯨꯗꯤ ꯈꯔ ꯈꯔꯗꯤ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯨꯗꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯌꯥꯝ ꯑꯩꯒꯤ ꯚꯣꯏꯁ ꯁꯥꯎꯟꯁꯤꯕꯨ ꯈꯔ ꯄꯤꯛꯄ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯣ ꯑꯩ ꯂꯩꯗꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯀꯃꯦꯟ ꯈꯔ ꯈꯔ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯂꯧꯁꯤꯟꯕꯗꯣ ꯀꯣꯛꯇ ꯂꯧꯁꯤꯟꯒꯗꯕ ꯄꯣꯠ ꯑꯃ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯀꯦ ꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯈꯨꯜ ꯑꯃꯗꯨꯗ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯨꯝ ꯃꯌꯥꯏꯁꯦ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯩꯕꯀꯣ ꯊꯣꯡ ꯑꯃꯗꯤ ꯂꯩꯕ ꯃꯇꯝꯁꯦ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯂꯤꯔꯛꯀꯗꯣꯏꯁꯦ ꯎꯔꯣꯛꯊꯣꯡ ꯑꯃꯗꯤ ꯂꯩꯕ ꯎꯔꯣꯛꯊꯣꯡ ꯑꯃ ꯂꯩꯕ ꯑꯗꯩꯗ ꯃꯌꯥꯏꯁꯦ ꯇꯨꯔꯦꯜꯅꯦꯕ ꯆꯦꯜꯂꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯋꯥꯡꯃꯒ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯡꯃꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯋꯥꯡꯃꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯁꯣꯝ ꯅꯥꯀꯟ ꯋꯥꯡꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯋꯥꯡꯃ ꯑꯅꯤꯁꯤꯗꯤ ꯌꯦꯡꯊꯤꯅꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯅꯨꯄꯥꯔꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯁꯤꯒ ꯁꯨꯝ ꯅꯨꯄꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯗꯨ ꯌꯦꯡꯊꯤꯅꯕ ꯍꯥꯏꯇꯥꯔꯦ ꯎꯕ ꯍꯦꯛ ꯊꯣꯝꯇꯠꯅꯔꯦ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯟꯃꯟꯗꯅꯀꯣ ꯃꯣꯏꯁꯦ ꯎꯅꯐꯝꯁꯦ ꯑꯇꯩ ꯑꯝꯇ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯁꯨꯝ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯎꯅꯕꯁꯦ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯅ ꯃꯣꯏꯅꯤꯁꯦ ꯎꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯈꯪꯉꯛꯑꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯤꯁꯦ ꯑꯍꯤꯡꯗ ꯎꯅꯩ ꯑꯗꯨꯅ ꯁꯣꯝ ꯋꯥꯡꯃꯒꯤ ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯠꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯒ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒ ꯎꯅꯩ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯒ ꯎꯅꯔꯤꯀꯥꯟꯗ ꯃꯣꯏꯅꯤꯃꯛ ꯐꯥꯔꯒ ꯍꯥꯠꯇꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯔꯨꯜꯁꯤꯗ ꯅꯣꯏꯅ ꯂꯥꯟꯅ ꯆꯠꯂꯝꯃꯤꯅ ꯈꯨꯡꯒꯪ ꯃꯥꯟꯅꯗꯅ ꯃꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯗꯩ ꯁꯣꯝ ꯋꯥꯡꯃꯒꯤ ꯅꯨꯄꯤꯔꯣꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯈꯨꯔꯥ ꯃꯣꯏꯁꯤꯡꯁꯨ ꯍꯥꯏꯁꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯅꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯈꯨꯜ ꯑꯅꯤꯃꯛ ꯌꯥꯅꯗꯅ ꯋꯥꯡꯃ ꯌꯥꯅꯗꯅ ꯂꯩꯔꯒ ꯃꯣꯏ ꯅꯠꯇꯦ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯆꯠꯊ ꯌꯥꯕ꯭ꯔꯥ ꯍꯥꯠꯇꯣꯛꯀꯅꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯅꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯒ ꯑꯍꯤꯡꯁꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯥꯉꯩ ꯏꯕꯨꯡ ꯅꯨꯄꯥꯉꯩꯁꯤꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯑꯅꯤ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯎꯅꯕ ꯀꯥꯟꯁꯤꯗ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯎꯅꯔꯒꯨꯝꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤꯒꯦ ꯑꯩꯗꯤ ꯅꯪ ꯎꯅꯗ꯭ꯔꯒꯗꯤ ꯑꯩ ꯂꯩ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯖꯔꯅꯤ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯋꯥꯒꯅꯨ ꯑꯩ ꯃꯍꯩ ꯑꯃ ꯍꯩꯔꯤꯕ ꯑꯩꯒꯤ ꯃꯍꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯅ ꯎꯅꯕ ꯃꯇꯝꯗ ꯎꯅꯔꯤꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯅ ꯑꯩ ꯍꯥꯠꯀꯅꯤ ꯅꯣꯏ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝꯅ ꯍꯥꯠꯀꯅꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯆꯦꯟꯒꯅꯤ ꯑꯩ ꯆꯦꯟꯈꯤꯅꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯀꯅꯤ ꯑꯗꯣ ꯂꯩꯀꯣꯜ ꯑꯃꯗ ꯑꯩ ꯆꯪꯒꯅꯤ ꯂꯩꯀꯣꯜ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯑꯩ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂ ꯂꯩꯔꯝꯒꯅꯤ ꯂꯩꯔꯥꯡꯗꯨ ꯅꯪ ꯍꯦꯛꯑꯒ ꯅꯪꯒꯤ ꯀꯥꯔꯗ ꯄꯨꯁꯜꯂꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯄꯨꯁꯜꯂꯤꯕ ꯂꯩꯔꯥꯡꯗꯣ ꯑꯩ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯩꯗ ꯍꯣꯏꯅ ꯍꯥꯏ ꯂꯩ ꯃꯤꯁꯤꯡꯁꯤ ꯂꯩ ꯀꯥꯟꯁꯤꯗ ꯑꯍꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯎꯅꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯑꯍꯤꯡꯁꯤꯗ ꯃꯌꯥꯝꯅ ꯍꯥꯠꯀꯅꯤꯅ ꯃꯌꯥꯝ ꯇꯥꯟꯅꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤ ꯆꯦꯟꯈꯤꯕꯅꯦꯕ ꯁꯣꯝ ꯋꯥꯡꯃꯒꯤ ꯅꯨꯄꯥꯔꯣꯝꯒꯤ ꯃꯈꯨꯔꯥ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯠꯀꯅꯤ ꯇꯥꯟꯅꯔꯦ ꯑꯗꯒꯤ ꯁꯣꯝ ꯋꯥꯡꯃꯒꯤ ꯅꯨꯄꯤꯔꯣꯝꯒꯤ ꯃꯈꯨꯔꯥ ꯃꯇꯨꯡ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯠꯀꯅꯤꯅ ꯇꯥꯟꯅꯔ ꯀꯥꯟꯗ ꯃꯥꯁꯤ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯂꯩꯀꯣꯜ ꯃꯅꯨꯡꯁꯤ ꯆꯦꯟꯁꯤꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯂꯩ ꯉꯥꯛꯇ ꯍꯧꯕ ꯌꯥꯏ ꯃꯐꯝꯁꯦ ꯃꯥꯁꯦ ꯆꯪꯁꯤꯜꯂꯒ ꯅꯨꯃꯤꯠꯂꯩ ꯑꯣꯜꯂꯒ ꯁꯥꯠꯂ ꯂꯩꯈꯔꯦ ꯉꯥ ꯂꯩꯕꯅꯤ ꯁꯥꯠ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯊꯤꯕ ꯐꯪꯗꯦ ꯂꯩꯀꯣꯜꯗ ꯂꯩꯕ ꯃꯤꯁꯦ ꯂꯩꯇꯕꯅꯤ ꯂꯣꯏ ꯅꯩꯈꯥꯏꯔꯝꯃꯒ ꯃꯣꯏꯁꯦ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯈꯨꯟꯁꯤꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯂꯩꯀꯣꯜꯁꯤꯗ ꯆꯪꯉꯒ ꯂꯩꯁꯦ ꯃꯥꯏ ꯅꯨꯄꯥꯅꯦ ꯈꯜꯂ ꯃꯥꯅ ꯐꯠ ꯂꯥꯎꯅ ꯊꯦꯛꯑꯒ ꯃꯥꯅ ꯄꯨꯁꯜꯂꯒ ꯆꯪꯈꯤꯌꯦ ꯃꯥꯅ ꯆꯪꯉꯒ ꯃꯥꯏ ꯀꯥꯔꯗ ꯄꯨꯁꯜꯂꯒ ꯎꯅꯩꯌꯦ ꯑꯗꯩꯗ ꯃꯌꯥꯝꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯍꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯩ ꯃꯌꯥꯝ ꯍꯧꯕ ꯃꯔꯛꯇꯨꯗ ꯃꯥꯅ ꯈꯨꯗꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯅꯨꯃꯤꯠꯂꯩ ꯄꯥꯝꯕꯤ ꯊꯥꯔ ꯑꯣꯜꯂꯒ ꯃꯥ ꯁꯥꯠꯅ ꯂꯩꯌꯦ ꯁꯥꯠꯂꯀꯥꯟꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯅꯩ ꯅꯨꯄꯤꯗꯨꯅ ꯑꯩ ꯅꯨꯄꯥꯗꯨꯅ ꯁꯥꯠꯂꯝꯕ ꯂꯩꯅꯤꯡꯉꯦ ꯁꯤꯅꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯍꯦꯛꯑꯒ ꯄꯨꯁꯜꯂꯤꯅꯣ ꯁꯤꯅꯦꯕ ꯍꯪꯉꯦꯕ ꯀꯣꯏꯁꯟꯁꯦ ꯑꯗꯣ ꯑꯟꯁꯔꯗꯨꯅꯦꯕ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯪꯉꯤ ꯄꯣꯠꯁꯦ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯉꯤꯅꯦ ꯑꯗꯣ ꯃꯥ ꯅꯨꯄꯤꯗꯨꯅ ꯑꯩ ꯅꯨꯄꯥꯗꯨꯅꯤ ꯁꯤ ꯂꯩꯁꯦꯅ ꯍꯥꯏꯔ ꯀꯃꯥꯏꯅ ꯍꯦꯛꯑꯒ ꯄꯨꯁꯜꯂꯤꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯥꯛꯇꯪ ꯉꯥꯏꯒꯦ
ꯃꯌꯥꯝ ꯑꯩꯅ ꯃꯤꯒꯤ ꯋꯥꯔꯤꯗꯣ ꯈꯪꯉꯤꯅꯀꯣ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯕ ꯋꯥꯔꯤ ꯂꯩꯅꯦꯕ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯈꯨꯗꯛꯇ ꯍꯦꯛꯑꯒ ꯀꯃꯥꯏꯅ ꯆꯪꯉꯤꯅꯣ ꯅꯨꯄꯥꯗꯨꯅ ꯈꯨꯗꯛꯇ ꯆꯪꯉꯒ ꯂꯩ ꯑꯣꯜꯂ ꯂꯩꯒꯅꯣ ꯄꯣꯠꯇꯣ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔ ꯍꯦꯛꯏꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯔꯤꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯣꯏꯅꯅꯤꯀꯣ ꯑꯩ ꯂꯤꯁꯦ ꯑꯗꯣ ꯄꯥꯎꯈꯣꯡꯁꯤꯒꯤ ꯑꯟꯁꯔꯗꯤ ꯃꯌꯥꯝ ꯇꯥꯍꯧꯕ ꯌꯥ ꯇꯥꯔꯒꯗꯤ ꯑꯟꯁꯔ ꯄꯤꯁꯟꯕꯤꯔꯛꯑꯣ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯂꯥꯏꯞ ꯑꯃ ꯅꯝꯖꯟꯕꯤꯔꯝꯃꯣ ꯂꯥꯏꯞ ꯁꯨꯝ ꯅꯝꯗꯕ ꯑꯃ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯈꯪꯕꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯇꯧꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯅ ꯍꯥꯏꯖꯤꯟꯕꯤꯔꯛꯑꯣ ꯑꯩ ꯇꯂꯞꯇ ꯆꯠꯀꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯖꯟꯕꯤꯔꯛꯎꯀꯣ ꯀꯃꯦꯟ ꯁꯨꯡꯊꯥ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯋꯥꯔꯧꯅꯤꯍꯦ ꯑꯁꯦꯡꯕ ꯅꯥꯕ ꯕꯦꯔꯥꯅꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯀꯃꯦꯟ ꯑꯝꯇ ꯊꯥꯔꯛꯇꯕ ꯋꯥꯅꯤꯗ ꯃꯥꯏ ꯑꯃ ꯀꯃꯦꯟ ꯑꯝꯇ ꯊꯥꯔꯛꯇꯕ ꯋꯥꯅꯤꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯀꯃꯦꯟ ꯑꯝ ꯊꯥꯔꯛꯇꯕ ꯋꯥꯅꯤꯗ ꯅꯃꯥꯏ ꯑꯃ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯕꯦꯔꯥꯅꯤꯀꯣ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯂꯣꯏꯔꯦ ꯀꯃꯦꯟ ꯄꯨꯔꯥ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯦ ꯇꯂꯞ ꯊꯤꯜꯂꯒꯅꯦ ꯇꯂꯞ ꯍꯦꯛ ꯊꯤꯠꯄ ꯂꯣꯏꯔꯀꯥꯟꯗ ꯇꯂꯞ ꯊꯤꯜꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯀꯃꯦꯟꯗꯣ ꯑꯩ ꯄꯥꯎꯈꯨꯝꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯑꯟꯁꯔ ꯄꯤꯁꯜꯂꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯑꯝꯇ ꯑꯩꯅ ꯑꯣꯏꯅ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯇꯧꯅꯨꯍꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯕꯦꯔꯥꯅꯤꯀꯣ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯑꯣ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯑꯣꯀꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯀꯣ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯑꯣ ꯕꯦꯔꯥꯅꯤꯀꯣ ꯕꯦꯔꯥ ꯊꯤ ꯀꯥꯏꯀꯣ ꯕꯦꯔꯥ ꯊꯤ ꯀꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯕꯦꯔꯥ ꯊꯤ ꯀꯥꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯕꯦꯔꯥ ꯊꯤꯅ ꯀꯥꯅꯨ ꯀꯃꯦꯟ ꯊꯥꯖꯤꯜꯂꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕꯦꯔꯥ ꯊꯤ ꯀꯥꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕꯦꯔꯥ ꯊꯤ ꯀꯥꯅꯨ ꯕꯦꯔꯥꯅꯤꯀꯣ ꯆꯝꯗꯝꯅ ꯇꯥꯔꯦꯅ ꯃꯌꯥꯝ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩ ꯍꯟꯇꯣꯔꯛꯑꯣꯔꯣ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯟꯇꯣꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯩ ꯑꯣꯜꯂꯒ ꯂꯩ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯐꯠ ꯁꯟꯖꯜꯂꯒ ꯑꯩ ꯅꯨꯄꯥꯗꯅ ꯄꯛ ꯂꯥꯎꯅ ꯍꯦꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯄꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯣꯟꯕ ꯍꯩꯔꯤꯕ ꯂꯩꯒꯤ ꯁꯩꯔꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯟꯗ ꯃꯥꯒꯤ ꯃꯍꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯆꯪꯉꯒ ꯑꯣꯟꯕ ꯇꯥꯏꯃꯤꯡꯁꯦ ꯃꯥꯁꯦ ꯃꯥꯒ ꯅꯨꯄꯤꯁꯤꯒ ꯑꯣꯟꯅꯕ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥꯒꯤ ꯆꯤꯛ 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 ꯂꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯥ ꯎꯟ ꯇꯥꯕ ꯃꯇꯝꯒꯤ ꯑꯍꯤꯡꯁꯤꯗ ꯎꯅꯔꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯆꯦꯟꯖꯜꯂꯒ ꯂꯩꯁꯤ ꯑꯣꯟꯈꯤꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯊꯛ ꯂꯥꯎꯅ ꯁꯛꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯪꯊꯝꯊꯥ ꯑꯍꯤꯡꯁꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯐꯠ ꯂꯥꯎꯅ ꯁꯛꯒꯥꯏꯕꯅꯦꯕ ꯑꯗꯩꯗ ꯅꯨꯄꯤ ꯐꯠ ꯆꯪꯉꯒ ꯍꯦꯛꯄꯅꯦ ꯅꯨꯄꯤꯒꯤ ꯀꯣꯛꯁꯦ ꯀꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯍꯥꯏ ꯀꯥꯟꯗ ꯂꯩ ꯑꯇꯩꯁꯤꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯒ ꯁꯥꯠꯂꯛꯄꯅꯤꯅ ꯍꯥꯏꯗꯤ ꯂꯩꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥ ꯂꯣꯏ ꯇꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗꯤ ꯍꯧꯖꯤꯛꯇ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯁꯥꯠꯇ ꯉꯥꯏꯔꯤꯕꯅꯤꯅ ꯂꯥꯏꯅꯥꯗꯨꯗ ꯂꯤꯛꯂꯥ ꯑꯝꯇ ꯇꯥꯗꯦ ꯑꯗꯩꯗ ꯃꯥꯅ ꯍꯦꯛꯑꯒ ꯃꯥꯏ ꯅꯨꯄꯥꯅꯦꯅ ꯄꯨꯁꯜꯂꯛꯈꯤꯕ ꯋꯥꯔꯤꯗꯣ ꯆꯨꯝꯁꯨ ꯆꯨꯝ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯁꯤꯅꯤꯗꯅ ꯀꯣꯛꯇꯣ ꯈꯔ ꯅꯩꯈꯥꯏꯔꯝꯕꯗꯤ ꯌꯥꯏ ꯑꯩ ꯋꯥꯔꯤꯁꯦ ꯅꯣꯂꯦꯖ ꯂꯩꯇꯕꯁꯨ ꯌꯥꯏ ꯑꯗꯣ ꯋꯥꯔꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯩꯗꯤ ꯑꯩ ꯂꯤꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯀꯣꯛꯇꯩ ꯇꯥꯔꯒ ꯌꯦꯡꯉꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯨꯝ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯁꯨꯝ ꯁꯥꯒꯠꯂꯒ ꯂꯤꯕꯗꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯀꯣ ꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯄꯨꯡꯁꯦ ꯀꯌꯥ ꯂꯥꯟꯖꯪꯈ꯭ꯔꯦ ꯄꯨꯡ 11:30 ꯇꯥꯔꯦꯀꯣ ꯀꯃꯦꯟ ꯑꯝ ꯊꯥꯔꯛꯇꯕ ꯋꯥꯅꯤꯗ ꯉꯝꯗꯤ ꯉꯝꯃꯦꯍꯦ ꯅꯣꯏꯒꯤ ꯊꯃꯣꯏꯗꯨꯀꯣ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯀꯃꯦꯟ ꯊꯥꯔꯛꯇꯦꯀꯣ ꯉꯝꯗꯤ ꯉꯝꯕ ꯃꯤꯅꯤꯀꯣ ꯅꯣꯏ ꯁꯨꯝ ꯌꯦꯡ ꯂꯩꯌꯨ ꯅꯣꯏ ꯀꯃꯦꯟ ꯑꯝ ꯊꯥꯔꯛꯇꯦꯀꯣ ꯑꯝꯇ ꯊꯥꯔꯛꯇꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯅꯨꯡꯁꯨ ꯅꯣꯛꯅꯤꯡꯉꯦ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯅꯧꯕꯁꯤ ꯚ꯭ꯌꯨꯋꯔ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯀꯃꯦꯟꯁꯨ ꯇꯧꯁꯟꯕꯤꯔꯛꯇꯦ ꯁꯤꯌꯥꯔꯁꯨ ꯇꯧꯔꯛꯇꯦ ꯑꯗꯣ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯇꯨꯗꯤ ꯇꯧꯁꯜꯂꯝꯃꯣꯍꯦ ꯀꯣ ꯃꯌꯥꯝ ꯕꯦꯔꯥꯅꯤꯀꯣ ꯁꯞꯁꯀ꯭ꯔꯥꯏꯕꯇꯨꯗꯤ ꯇꯧꯁꯜꯂꯝꯃꯣꯍꯦ ꯕꯦꯔꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩ ꯇꯂꯞ ꯄꯤꯁꯤꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯁꯦ ꯀꯃꯦꯟꯒ ꯑꯝ ꯄꯤꯔꯛꯇꯦ ꯂꯣꯏꯔꯦꯕꯣ ꯕꯦꯔꯥꯅꯤ ꯑꯩꯁꯦ ꯇꯂꯞꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯤꯛꯄꯁꯦ ꯁꯨꯃꯥꯏꯅ ꯅꯤꯛꯄꯁꯦ ꯄꯥꯝꯕꯣꯝꯁꯦ ꯌꯦꯡꯉꯨ ꯄꯥꯝꯕꯣꯝꯁꯦ ꯌꯦꯡꯉꯨ ꯀꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯥꯝꯁꯦ ꯀꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯀꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯌꯧꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯥꯝꯁꯦ ꯌꯦꯡꯉꯨꯅꯦ
ꯑꯂꯨ ꯑꯃ ꯌꯦꯞꯄ ꯆꯞ ꯃꯥꯟꯅꯔꯦ ꯑꯃꯨꯛꯀ ꯑꯂꯨꯗꯤꯍꯤ ꯇꯂꯛꯄꯒꯤ ꯄꯥꯝꯃꯛꯄ ꯕꯦꯔꯥꯅꯤ ꯕꯦꯔꯥ ꯊꯤ ꯀꯥꯏꯀꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯊꯤ ꯄꯤꯔꯛꯀꯦ ꯌꯦꯡꯉꯣ ꯉꯁꯤ ꯌꯦꯡꯉꯣ ꯇꯨꯝꯃꯒ ꯑꯣꯏꯅ ꯀꯃꯦꯟ ꯄꯤꯔꯛꯇꯕ ꯋꯥꯅꯤꯗ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ